Manipur Top Channel की वीडियो अमता अपडेट तौजगे ngasi फोंगबसी फोंगदा डिसेंबर की तांग 15 दा Manipur की चीफ मिनिस्टर नोंथोंबम बिरेन की मनाव नुपा फाजिलुरे Manipur All Women Child and Development कौबा NGO अमा चलाइबा मसागी सही निफुगो हुमदोइरोम सुरबा तोंगब्रम लुखोय सिंगा महाकी लोइनाबी nganगोम पुष्पारानी देवी अमासुंग मखोयगा लोइनाबा मोइरांगथेम शांता सिंगा ngarang नुमिदांग West Bengal की New Town Police Station manung sanna leiba mari suba mathon की apartment amad lairingaida sakhangdaba miyoi kharana faraga pudure miyoi manga romna numidang wairam bidangar commission red की officer ni haiba amana thong की bel khingrakhe Pusparani na thong hangdoklubada miyoi sing aduna makhoi CBI की miyoi singni haina saktaklamme madugi matung flat adugi makhada makhoi ani faduna puthaki amasum tongan bakar amamamda haplaga mafam adudagi pukhi makhoina mafamdu thoktringaida mobile phone ching loksin ki haina phongdorakhi nongmai utuna ki halaga lukhoi amadi santabu faduna pukhraba matungda Pusparani gi mobile phone da lupa lakh 15 gi demand pinana ba khangalakhi Kudakta Pusparani na New Town Police Station na satlaga wakatki police na New Town gi BA block ta kinba CCTV gi footage check tawbada gari adu gi number khangba ngamkhi Kudakta gari number adu police station punamakta traffic guard punamakta thaduna mikup na hom singna lehenbaga loinana district department ki team nasu khongol liba hokhi pung khara gi matungda police na gari sing adu park street maya da phangkhibaga loinana fakiba miyoi anima kanma ngamkhi Thaudo adu da senaba park lot ta leiba Vinod Rao sai kuntragani thoi Mirza Galib street tagi Muhammad Riyas Ali sai kuntragani thoi top sipai dagi Idris Ali sai kuntrago humdoi amadi Khaigul Rahman loinana Bali Gazar dagi Khumlambam singa phagat pangamkhi makhoi dagi hawa gari ama toigan ahum amadi sel khara fagatle atopa gari fagat na ba thiri haina police ki pau omana hairi Police na kanhauraba lukhoi Manipur gi Chief Minister N Biren gi imung manung gi miyoi ni haina phungdoi adubo Chief Minister N Birena West Bengal Police ta thakiba message amada mahaki imung manung da tongbram lukhoi kauba amata laite haina phungdokhi